Thadouga Maiteiga Changnaba Yare Nongthomam Biren Thadou amadi Maitai Civil Society Singna Lamdam Masida Ingtapa Hanjulhanaba Wari Sanariba Sina Takpadi Furuvanigi Meeoi Sing Changthok Changsin Yare Haibani Haina Hanagi Manipur gi Chief Minister Nongthomam Biren Phongdokre Wafam Asing Asi Lamdam Masida Puthokpa Pothok Sing the Yumfam Oiba Ibudong Marjing Expo 2025 Hogdokpagi Thoram Amada Saruk Yaruna Phongdokhibani Lamdam Masigi Oiba Phibam Masigi Matangda Paumi Singa Wari Sanabada Mahang Hai Manipur da President Rule Matau Karam Lakibano Haibasi Miyam Hena Khangnaraba Wafam ni miyam na su kanana kari thabak tawri amadi achumarana kari no haiba hena khanglabani President rule thambagi mahuta miyam na pamba popular government ama pami haibasi haubadagi haiduna lagli thoramadugi matangda NBR na hai Manipur gi leingak Laibak Laihauda puthokpa polam sing mapalam gi miyam na pamnai Northeast ki oina small scale industry tawbada Manipur na makok thongli MLA Sam Kumar gi yum gi checkball eviction da yaukre Manipur ki tungan mafam dalam khopchilaga mayum makai amadi tungan makhal gi infrastructure sagatpa sing lokthokpa leptri Andro Assembly constituency ki MLA Thongnawjam Sam Kumar gi ngarianda leiba yum gi checkpost state land sokna sajili haiduna Imphal East ki deputy commissioner gi order amana ngasi sidokre Manipur Police amasung District Authority ki kangbuna chathakiba eviction aduda kanamatana yerpan pikhide hari masida sunatana khwairaman kaithel gi pauna bazar gi nakalani makilambi gi footpath sajilamba singchu sidokpa hokre Imphal West ki district magistrate na matam kharagi mamangda order ama thokna footpath makhadana karisu tawdraga mathakjana yum sajinba berenda tapthabana chingba tawriba sing adu lokthokadabani haina khanganki masing yamlaba dukan mapu singna DM gi order adu illaduna masa na sidokchaba mayam amasu yawki masana lokthoku haiba yadaba sing ngasidagi takthokpa hokibani ngasi nongmanini asigi manungda nahan makhai leptuna leiraba thangal kaithel gi saruktasu nauna eviction tawraba yai madugi damak tangai fadaba thaba khudimak district magistrate na lokhatpa hore haina thajaba yaba paw amana hairi IM na thagalakli NACN IM gi general secretary Thuingaleng Muiba na referral hospital da layeng lingai matamda naga miyam na mateng panglakhibagi damak lupasina thagatpa phongdoragli doctor amadi nursing na pukning chang na layeng bi khibaga loinana nagalim da khundariba miyam na lining laishon tawduna luchingba sibu mausagi punsida hanjul hanbada mateng pangbagi damak lupasina thagatpa phongdorakli Uttarakhand nong kana chubadagi ichaw thokthuna Meeoi mari laikhidre Meeoi kaya laifam leihandre ngarang Uttarakhand akan mamongda nong chubadagi state asigi Uttarkasi gi Haste region gi dalari khungangda fauduna cheliba Khir Ganga Thurel gi isingi imai khangawduna wangkhalaktuna ichaw thokpadagi yum kai kaya ningkhaibada natana amangata kaya chawna thokthuna Meeoi cha kaya laifam chafam khangandre haidi ichaw sina maram oiduna Meeoi mari sikre Meeoi kaya hojik thiba khangdana leiri hairi District Administration ki maikai degi emergency operation chathaduna mi kanbagi thabak SDRF NDRF military amadi Navy ki kangbuna mi kanbagi akanba thabak paihatkre loinina ichaw aduna maram oiduna building hostel amadi yum kaya suning khaikhre hairi state asigi chief minister Puskar Singh dami na helicopter da ichaw na soalaba mafam sing nongthaktagi koina yengsinkhre ichaw asina maram oiduna Dr. Singh Suti lawba thingkhre mi kanbagi thabakta Mi-17 helicopter sing sijinakre ichaw sina maram oiraga Meeoi mari sikhiba amadi Meeoi kaya laifam chafam khangandaba sida Bharat ki president prime minister union home minister na chingba awaba phongdokre loinana ichaw na awaba nanglaba Meeoi singi damakta lokhatpa yaba thabak sing lokhatnaba su prime minister gi maikai degi mari leinaba authority sing na khangankhre hari Manipur da ILP Hotrong Hore yong na yubi konbagum leire Federation of Haumi Yelhaumi kanjana bachahi kuntra changna Manipur miyam misi mina sopan mifa mipun yauna tanduna lakiba inner line permit ILP system ni miyam gi lepa leitaba khongjangduna kumja 2019 gi December taraga mathoide India gi president na khuyek piduna India gi manungda ILP chanaba mari suba state oiki ILP karigi damakta chanaba pamlibano aduga India government na karigi Manipur da ILP chananaba waref lawraglibano Ataigi nate iramdam sigi Yelhaumi native people sing asi hiram khudimakta kanjanabani masi kaukthokuna government na ILP gi kanaba sing Yelhaumi sing da fanghandana ngasi fawba ILP chatnaba chahi manga farakadaroba fawna thaiduna thamli haina Federation of Haumi FOH na phongduragli FOH ki cherol aduna makhata na hai ILP karino masina miyam da pigadaba kana bana karino haibadu khangdaba oiragadi ILP chanariba state singda chalaga tamluro natraga khangahei singa tanabana chungani ILP sibu mitop changakpada pass piba pass to renew tawba khaktara Manipur government ngasi fawda ILP ki matangda chatharagli basi masina tabakari ahenba tawkhrabage ILP pass paidaba Manipur da Meeoi lising hena leiri Manipur state Darbar order number 2 kumja 1946 ki August ki tang kun ga tarukta
Irang Part 1 amadi Part 2 da Nepali yumnak humfu khak khundana ba ayaba piki adubu Nepali gi mising si lak amagi maya yaukhre chayol khudingi Nepal fauba gari chen service tawri masida Manipur government ta hangningli badi Nepali singda ngasi fauba ILP pass kaya yamna issue tawkhrabage masidagi thabak chinbagira natraga usinnadabagira natraga chumba tawba kibagira ILP fangnaba hotnabada nongmada saruk yakidaba lairik haiba officer kharana monitor tawragadi karamna thamoi sengna thabak tawgani ngasi faubada lamdam sige yalomi masak taktuna ILP paigadaba sing akaknaba piba ngamdri mathong hoktaba kumja 2022 gi September kungani thoigi aranba Manipur gadget aduna ILP lana lamjingli masida indigenous people bu chahi na lepa aduga Bengal Eastern Frontier Regulation Act 1873 da yaudaba indigenous haibasi punsinduna miya mulana lamjingli Manipur miyam na wana hot na duna fanglakiba ILP mapung fana Manipur government na chana hannaba lokhatfam thokpa thabak lokhatse amadi thabak da thubada onthok pinaba cherul aduna Manipur government ta taksilagli Moreh Dagi lanjenarakpa nupi ama laikana bangamdana laikhidre kumja 2023 gi me ahum dagi hawrakiba lana maram oiraga Moreh Dagi lanjelaktuna lamboi khongnang khong relief camp ta changjafam lauduna laibi Moreh Dagi nupi IDP ama ngasi laikhidrabi nupi adugi maming sorokhaibam ibecha mahaki mapuroiba laikhidraba S Birban Kawi Moreh Premnagar Laikai Digini, Laki Drabinupi Edu Tasigi Marie the Lamboy Kunangkong Relief Camp the Ladring at the Kangho than a BP stroke to Rockpadagi Rims Hospital the Pukatuna, Lying Chataram Lava Matung Rimski Doctor Sing Anabagi Fibam Asikara Seres Oire Haina, Kangalak Padagi Babina Hospital referred to Roktuna Ana Lying Chataram Lava Matung, Nasi like an abangam than a Laki Dabani Heidi, Manipura Hojik Toli Balana Sinamaram Oregalanjela Tuna Tungan Relief Camp sing the Changa from Loudon Ladiba. IDP sing na naragelakpa matamda na layeng chathanaba sel thumgi awatpa awaba kaya mayoknaba na maram oiraga IDP gi mioi kaya laikhidre aduga kaya amana hojik ana layeng chathaduna yamna wana laibusu yauri relief camp sing da awaba kaya mayoknaduna wana khangliba IDP sing bu nungsibiduna thubada lainga amadi mari lainaba health department sing na mieng changbiu haina Moreh gi mitei IDP sing na lainga ki pukning chingsilakli breast cancer nakraba mioi amaga naknaba I mari thoklaba nupi khudingmaksu laina asigi risks wangi Nupi oibi singna khwaidagi kiningai oiba laina ama haiba tarabadi breast cancer asisu amani matau karamna breast cancer gi risks hanthangadage amasung laina asi karamna ngakthokadage haibagi nupi oibi singi apambani breast cancer gi risks factor khara lei makhoi adudi nupi ama oiraba chahi yamsilakpa amasung isa gi genetic ki oiba phibamni hariba factor khara asidi kaidawnung da semdokpa hongdokpa yarroi da thawong singni atai factor sing di hakchang gi arumba henba hakchang sajal tawba watpa maikhu sijinaba amasung fattaba kana da chinjak chabani akon bagi factor sing asidi isa na semdok chabangami chinjak pu oiro sajal dabu oiro khwaidagi phaba makhal gi punsi mahing amada hingnaba honaba matamda breast cancer gi risks adumak mathanta hanthajaki Nupi ama oiruba haibasina breast cancer narakpa yabagi khwaidagi chawba amadi maruoiba risks ni haukiba chahida United States khaktana invasive breast cancer gi anoba case 1,90,000 amasung non-invasive breast cancer gi na 60,000 hengalaki atai atopa laina singum breast cancer gi risks ahal oisilakpaga iroinana asum wangkhalai invasive breast cancer naraba mioi ahum khudingi manungda amamamdi masagi chahi yangkai manga helaba nupi ngaktani breast cancer nakra mioi amaga naknaba I mari thoknaba nupi khudingmaksu laina asi risks wangi mama machei machan natraga mabokta laina asi nakiba yarabadi hairiba mioi adusu risks wangba kanglupta challe breast cancer naraba apunba mi singi chada manga dagi tara faubadi I mari da charon suronda thangtharakpani mama mapadagi machada abnormal oiba jinsing thangtharakpadagi anaba si oirakani hairi Cancer na tabatay atopa anaba sing laying nabagi damak oirabasu radiation therapy chathakraba mioi singsu ko na breast cancer narakpa yabagi risks wangi angakpa wafam amana kuchu khena bagi matung ina laina asisu risks khenai African Hispanic amasung Asian nupi singdagi nongchup longi angoba nupi sing risks wangna heli atopa wafam amana chung firal chaba fibam fajaba nupi singdagi di masagi arumba henba anoiba nupi sing laina asi narakpa yabagi risks wangba heli hakchangi arumba bu helabadi Laying duda fakraba matung da laina ase amuhana narakpa yai maroina thagi khongkap lepkraba matung da laina asigi layong uthokpa thengnei mapung fana mirol handana khangtapta angang ek thakiba natragana masagi chahi kuntra helaba matung da mapunsigi ahanba angang unaba nupi singchu breast cancer risks wangi thijin humjin ba singna phongdokhi bagi matung ina chahi yamna nauna masagi chahi taragani thoi sudringai da thagi khongka lakpa hokraba nupi sing ahal oirakpa
matamda laina asi narakpa yai hairi amaramda masagi chahi yankhai manga helaba fawba thagi khongkap leptana lakpa nupi singsu risk wangi beer wine amadi makal khudimaki yu thakpa amasung maikhu sejinaba nupi sing breast cancer gi risk wangi masamaksu maikhu sejinadaba tarabasu sejinaba migi manakta lairabadi risk chap manai hairi Vitamin D ki chang wat panupi sing sulaina asigi risk wangi haiba thijin badagi khanglaki vitamin D na normal breast cells sing control tawi amasung cancer cells sing buna chawba hengat hande research report amagi matung ina ayuk nungthil da thabak suba nupi sing dagidi numidangi matam na thabak suba doctor nurse police officer amadi factory gi sinmi nupi sing na risk wang beheli chap chapa maram khangraba su numidangi matam da angan ba maingal da matam sang na thabak suba na hormone da ahong bala khalamba yai thajanari breast cancer ohelakpada mating pangi haina thajanari ba atai risk factor singdi ake among polam sing da yawba chemical sing har amadi tilhar hidak yarba chinjak thangnabi sing da yarok pafattaba machal sing amasung bisphenol A BPA gumba plastic polam sing da yawba chemical sing asina chingbani breast cancer ngak thoknaba thawdokpa akangna chinjak leitaba tarabasu afaba machi oiba chinjak machal suna charaga immune system ka khat handuna hakchang fana chinjang kaijang dana leiba matamda laina si yawna laina khudingma risk hanthakigani